Police personnel sing the attack Chathaki Thawong Nisha Ban Sel Chandel na condemn Turkly. Drug lalon bada chenaba mioi sing fa na batha sigi amagi nung midang da Chandel district ki sajik tampak ki Longja village ta operation chathaba changsilaki ba Manipur police ki kangbu amabu mioi kharna lana sandoktuna numit adugi numidang pung mapan lom tabada Longja khulda nupi miyam amadi volunteer sing na Manipur police ki kangbu adu attack chathabaga loina na makhoi na tongnopa gari amanga ta thogan ki bathawong bu Nisha Ban Sel Chandel na Akanba mong da condemn Turkly. Nisha Ban Sel Chandel ki secretary RD Ringnim na Thadorok Pacherol Amanda district asida mayai ka chinjak yonba amadi chaba thingduna district asigi inkhalakliba naha sing bukal hauna bagi pandamda district asigi miyam gi damang Nisha Ban Sel asiling khatuna lamdam asigi wakhal manaba miyoi singi matenga loinana nisha chaba yonbagi thabak singi mayokta kongjang changsinna lakli Amaramda district asida drug lalonba amadi chabagi chang hengalakpadagi Chandel police na su drug ki mayokta campaign chatharakli masida police ta thingba piba amadi police ki operation chathadanaba thabak sing lokaloidabani haidi Handak district asigi sajik tampak ta thokiba thawdo adu yamna laibak thibani maram asina district asigi inkhalakliba naha sing muni shagi impaktagi kannaba changsilakpa anti drug operation sing the district asida khundariba community khuding mangna mateng pibiu drug ki mayok ta changsilakpa operation da thingba yetpa piba tarabadi district asigi naha sing ni sagi khayatagi kanba haiba pandamasi phangmang amloi haina su phongdorakli Handak SP Chandel na luchingduna changsilakiba operation adu da saruk yariba personal ayambana local community gi mioi ngaktani makhoi na pukchal sengna drug na pirakliba chaitheng asi muthatna ba thabak tawribani amadi district police na anti Nisha Ban Sel Chandel ga khusam naraga drug ki mayakta operation chatharibani maram asina anti drug operation da apan bapi ba haibasi drug ki business network pu sogatpani haina logani haidi maram asina matung tarakpada anti drug movement operation singda mawong amata apan ba amadi ayet pa pibi ganu haina so appeal tawrakli JP gi MLA singna union home minister da aroiba wa haigadawri biren gi team Delhi da chatkre hing speaker gi kangbu chatkadawri Matam sangna Manipur da miyang gi kholau lei handana thambadagi khoirang khoi saunaraba BJP gi MLA sing union home minister unaduna aroiba wafam ama khangdoknana ba mathang Delhi da thomjina ba hokre ngasi ex minister N Biren luchingba team Delhi gi dama Imphal thadokre aduga hayeng na Manipur legislative assembly gi speaker ti hei saita batana luchingba MLA sing Delhi gi dama Imphal thadokadawri pau sina makha chana hai ngasi numit yungba matung da ex chief minister N Biren MLA Dr Sapam Ranjan Haikham Dingo amasong Salam Rajin chingba Delhi gi dama punna Imphal thadokminaki Hayeng Manipur Legislative Assembly ki Speaker ti hei Saitaberta MLA Pao Nungai amadi achai MLA kaya amasu Delhi da chatkadawri Khurai Assembly constituency ki MLA L Susindro di hanadagi hauna Guwahati da leirakpani mahak su ngasi numidang Delhi da yausilabi yai haina Pao sina hairi Kari maram gi damak MLA sing mathang Delhi da paisinari bano haibigi matang da hangba Pao na hai Manipur da president rule leirakdi basi matam sangjilakle Mathangi general election gi matam su yamna tensilakle asiguma matam asida BJP gi government ama semaudragadi party gi oina su MLA sing gi oina su mikhal gi matam da yamna phibam chadaba thokani maram aduna makhoi mayam punsinaraga party gi luchingba sing unaduna Anouba lenga ama semnana bagi wafam pukhatminana ba BJP gi MLA sing punna khongsan ba hongnabani party sigi MLA saruk ahungi manungda anidi soidana Delhi da nongmani ni sigi manungda yoksinnarakani hairi lenga ama sembagi matangda central government amadi BJP gi national leader singna MLA singda mangjongna signal ama phawa pirakpa leitri chumna sum party manungi oibanina lenga ama semhanduna state asida tangdu leitaba fibam lehanna thodang adu MLA singda sinnabina ba taksin si haina warep nakhiba ama leiki khongchat asida ayamba MLA sing yawgani hana Pullu Yadav na Leiramba Singh haujikti ayambana punsile adubu leader gi matangdadi Hanagi chief minister asin amuk nauna oigani hairagadi saugaloi haiba MLA kharagi chawraba condition ama lei haina paugi source asina makha tarakli adubu makhoi Anouba lenga amagi damaktadi punsile hairi ngagi angang furubagi watho commission na Catholic school gi principal amadi oja ama kokhatkre Catholic school Kanchipur da mai tamliba chahi mangagi angang amabu Mawong tadana phu chaibagi thawdo amaga mari leinana Manipur Commission for Protection of Child Rights na su moto case ama lakot khibaga loinana school asigi principal amasung oja nupi ama commission asiga office ta lakna bangarang somon saman thaduna khangan khrei commission asigi member secretary Robert Singh Khetri Mayum IAS khuyekpi duna somon cherol ammam Catholic school principal Kholi Emmanuel amasung school asigi oja N Surbala Devi Kobi ama da thakibani Somon Cherol aduda school asida tamba pikliba mahirai amabu fukiba thawdoki matangda commission asina CPCR Act 2005 ki section 13-14 gi makhada su moto case ama lokhotuna thigatnabagi makhoi masa commission asida lakpa darkar oi haina khangali maram asina school asigi principal amasung oja N Surbala masa tha asigi mapan gi nungthil pung ama tabada suksoi soidina Directorate of Social Welfare
buildinggi ahumsuba floor da leiba commission asigi office ta laktuna thawdo asigi matangda isa gi warol commission gi mamangda thamnaba khangali karigumba hariba numit asida maram pidana laktaba tarabadi CPCR Act 2005 ki Action 14 gi makhada commission da leiriba civil court ki power makhada warrant issue tawgani haina su khangali ningsing bayabadi Kanchipur da leiba Catholic school da masagi chei manga khakta ngariba pre primary maheroi amabu ojana mawong tadna fubagi video ama viral oirakpadai commission asina thawong asi angang singi rights mental physical well being amasung dignity violate tawbani haina phongdorokpaga loinina masigi matangda thiganabasu moto case ama lokhotlagani haina commission asigi chairperson na September 13 ta order ama thoktuna khanganba laikhrabani numit khudingi nokpana miyoibagi hakchangda piriba kanabasing miyoibana hakchang fana lainabagi matangda nokpa haibasina khwaidagi faba hidangni haina balai wafam asigi chum aran chapchana khangdoknaba researcher singna kupna thijinbada nokpagi kanaba kaya maru mayek singna khangba ngamlakhi Nungai na hingba punsi mahingda nokpa yaudaba yade thawai tana amuktang nokpa matamda miyoibagi hakchangna asuki matik kanaba fangi nokpa na blood pressure hantahanbaga loinina heart attack amadi stroke tawrakpa yabagi risk hantahali hairi researcher singna kupna thijinbada khanglakpa wafamdi nokpa na miyoibada cortisol adrenaline amadi dopamine na chingba stress hormone gi khal hantahanbaga loinina serotonin amasung endorphin na chingba pungning wakhal nungai hannaba hormone puthokpagi chang hengalhali haibasini anabagi chaina kol khangba ngamdabadagi famongda na heduna hiblaba miyoi sing fawba amuktang thawai tana nokpa ngamlabadi ngaihaktang oirabasu anabagi chaina kol hantarai hairi nokpana hakchangda yauba interferon gamma gi chang wangkhar handuna B cell T cell NK cell amadi immunoglobulin gi mathau hapkatpadagi immune system ka khalaktu na tongan balaina kaya marum ngakthokpa ngami hairi pumna masigi mathakta nokpana magi akoibada igi cell fagat handuna facial muscle sing stimulate tawbadagi naha oina amasung sak fazana uhali asiguma wafam mayam asidagi nokpa haibasina khwaidagi faba hidangni hainaribani psychologist amasung love therapist Steve Wilson na report amada haiki madudi punsida khwaidagi yamna nokpa ngamba miyoi adu ana ayek yaudana nungaiba punsi mahing amada hingba ngami haibagi khudam thengnarei maral mathum fana yamna leirabasu nokpa yaudaba punsi adudi nungaiba punsi ni haimna loba yade laughter a scientific investigation kawba library amada University of Maryland gi psychology amasung neuroscience department gi professor Robert R. Provin na haiki nokpana hakchang na piba kanabasingi maramna mapung fana thijingadaba yamna wali adubu fana waba misak oirabasu ngaihaktang noklingai manungdadi hakchang nungai hali amasung awaba pumna makauthu ali haibasi bimpum khudingmangna khangnarba wafamni matam kayagi mamangdagi hiram asida thijinduna lakiba researcher singna haiki miyoibana nokpa matamda hakchangi masal pumnamak lengbaga loinana ningsa honbagi chang hengalaktuna tissue singda ahenba oxygen fangali maram aduna nokpaga hakchang sajal tawbaga hiram kharada chap manaba mawongda kanaba fangi hairi Vanderbilt University gi researchers singna chathakiba study amagi report hai kanagumba miyoi amana nongmada minute 10 rom thawai tana nokpa matamda hakchangdagi calorie humfu manghankiba ngami haukiba chahi 10 rom researchers singna hiram asigi matangda kupna thijinduna lakhibani University of Maryland gi researchers singna miyoi kharabu kangluf ani thongna khaidolaga kangluf amada fagi jugai gi drama yenghanuna nokhalami atopa kangluf amadudana thawai nungai tabigi awaba drama yenghalami changdamna duna yengba matamda anokpagi drama yengba kangbu adu igi ichel fagalakpaga loinana awabagi drama yengba kangbu adudagi igi ichel taptharakpa thengnaki stress hengalakpa matamda immune system gi mapangal sontharai kanagumba miyoi ama thawai tana nokpa matamda ngaihakta oirabasu awaba wakal kauthokibadagi stress hantharai maduna maram oraga laina ngak thokpa ngamba antibodies singi masing hengalaktuna immune cells sing mapangal kangkhalak hairi University of Caroline gi researchers singna diabetes narba miyoi taraga mapanda nokpana blood sugar level da kari karamba ohongba thokhanbagi haibagi matangda kupna thijinki hariba miyoi sing adu chak pijaraga lecture program ama yahollaba matungda blood sugar onduna yenglami mathangi numitana hariba miyoi sing adu chak pijaraga anokpa thoram ama yenghalami amasung madugi matungda blood sugar onduna yenglami changdam aduna yengbada konbagi numit adudana blood sugar level hantarakpa thengnaki thawai tana nokpana blood sugar level hantahanbada mateng pangi haibasi changeng adudagi khanglakhibani Maming Leiraba Ariba Norman Kejin na masagi punsi warida yumfam oraga iba Anatomy of Illness Kawba Library amada sunok pi kanabasing mayik sing na pali ankylosing spondylitis na nabadagi China kul khangbada waraba Norman Kejin na fagi jugai gi oiba thoram sing yengduna nokpa matamda China kul hantarakpa thengnaki Anatomy of Illness Kawba Library aduda mahang hai sumnagi minute 10 khak thawai tana nokpa matamda pung anirom anabagi China kol kohan badagi nungai na tumba yahali nokpa haibasi maktabu haraubagi khudamni
ꯑꯗꯨꯅꯗꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯀꯥꯟꯅꯗꯕꯒꯤ ꯋꯥꯐꯝ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯣꯛꯄ ꯃꯤꯑꯣꯏ ꯑꯗꯨ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯑꯃꯔꯣꯝꯗ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯕ ꯉꯝꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯝꯕꯩꯅꯤ ꯍꯥꯏꯕ ꯈꯪꯅꯔꯛꯂꯤ꯫ ꯔꯤꯁꯔꯆꯔꯁꯤꯡꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯗ ꯆꯥꯡ ꯅꯥꯏꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔꯗ ꯑꯀꯥꯏꯕ ꯊꯣꯛꯍꯟꯗꯦ ꯑꯃꯁꯨꯡ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥ ꯀꯌꯥꯃꯔꯨꯝ ꯉꯥꯛꯊꯣꯛꯏ ꯍꯥꯏꯕ ꯈꯪꯅꯈꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯄꯨꯟꯁꯤ ꯃꯍꯤꯡ ꯁꯦꯝꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯕꯗꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯁꯦꯜꯁꯤꯡ ꯁꯤꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯗꯨꯅ ꯑꯍꯜ ꯑꯣꯏꯁꯤꯜꯍꯟꯗꯦ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯁꯥꯡꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯑꯥꯏꯑꯣꯋꯥꯗ ꯂꯩꯕ ꯃꯍꯥꯔꯤꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯃꯦꯅꯦꯖꯃꯦꯟꯠꯅ ꯆꯠꯊꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯦꯗꯤꯇꯦꯁꯟ ꯇꯧꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯔꯕꯗꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔꯒꯤ ꯈꯜ ꯀꯥꯏꯍꯟꯗꯕꯒ ꯂꯣꯏꯅꯅ ꯍꯥꯔꯠꯀꯤ ꯐꯤꯚꯝ ꯐꯒꯠꯂꯛꯏ꯫ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯅ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯍꯟꯊꯍꯜꯂꯤ, ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯣꯛꯀꯤ ꯔꯤꯁꯛ ꯍꯟꯊꯍꯟꯗꯨꯅ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯜꯂꯤ ꯍꯥꯏꯕꯁꯤ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯗꯤ ꯈꯔꯗꯒꯤꯁꯨ ꯈꯪꯕ ꯉꯝꯈ꯭ꯔꯕꯅꯤ꯫ ꯍꯟꯗꯛꯇ ꯏꯀꯣꯟ ꯀꯣꯟꯕ ꯑꯣꯏꯅ ꯍꯣꯋꯥꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯦꯗꯤꯀꯦꯜ ꯁꯦꯟꯇꯔꯗ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ 49ꯗ ꯁ꯭ꯇꯗꯤ ꯆꯠꯊꯔꯝꯃꯤ꯫ ꯁ꯭ꯇꯗꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯥꯡꯂꯨꯞ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯀꯥꯡꯂꯨꯞ ꯑꯃꯕꯨ ꯆꯥꯡ ナꯏꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯍꯜꯂꯝꯃꯤ, ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯑꯃꯗꯨꯅ ꯄꯨꯟꯁꯤ ꯃꯍꯤꯡ ꯁꯦꯝꯗꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯟꯊꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯊꯨꯝꯒꯤ ꯆꯥꯡ ꯍꯟꯊꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯍꯟꯕꯒ ꯂꯣꯏꯅꯅ ꯌꯨ ꯑꯃꯗꯤ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯍꯜꯂꯝꯃꯤ꯫ ꯆꯌꯣꯜ 13ꯒꯤ ꯃꯇꯨꯡꯗ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯕꯗ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯍꯟꯊꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯃꯍꯤꯡ ꯁꯦꯝꯗꯣꯛꯄꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯡ ꯅꯥꯏꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯕꯗꯤ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥ ꯌꯥꯎꯅ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯏꯅꯥꯁꯤꯡ ꯃꯥꯡꯖꯧꯅꯅ ꯉꯥꯛꯊꯣꯛꯄꯗꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯜꯂꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯊꯦꯡꯅꯔꯤ ꯍꯥꯏꯅ ꯃꯍꯥꯔꯤꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯐꯣꯔ ꯅꯦꯆꯔꯦꯜ ꯃꯦꯗꯤꯁꯤꯟ ꯑꯦꯟꯗ ꯄ꯭ꯔꯤꯚꯦꯟꯁꯟꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥꯒ ꯃꯔꯤ ꯂꯩꯅꯕ ꯃꯔꯝꯅ ꯁ꯭ꯇꯗꯤꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯦꯗꯤꯀꯦꯜ ꯖꯔꯅꯦꯜ PLOS1ꯗ ꯐꯣꯡꯂꯛꯄ ꯋꯥꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯣꯡꯗꯣꯛꯂꯕꯗꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯇꯦꯂꯣꯃꯔꯦꯖ ꯀꯧꯕ ꯑꯦꯟꯖꯥꯏꯝ ꯑꯃ ꯊꯣꯔꯛꯄꯗꯒꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯔꯦꯒꯨꯂꯦꯠ ꯇꯧꯔꯛꯏ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯃꯊꯧ ꯆꯤꯟꯅꯔꯛꯄꯒ ꯂꯣꯏꯅꯅ ꯆꯥꯛꯆꯥ-ꯌꯨꯊꯛ ꯁꯣꯏꯔꯛꯄ ꯑꯃꯁꯨꯡ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯃꯣꯠꯁꯤꯜꯂꯛꯄꯅ ꯍꯛꯁꯦꯜꯗ ꯆꯥꯎꯅ ꯆꯔꯥꯡꯅꯍꯟꯕ ꯑꯃꯗꯤ ꯂꯥꯡꯇꯛꯅꯍꯟꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯅꯕꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯄ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯔꯥꯡꯗꯤ ꯃꯦꯗꯤꯇꯦꯁꯟꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯡ ꯅꯥꯏꯅ ꯄꯨꯡꯈꯥꯏ ꯑꯃꯃꯝ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯗ ꯄꯨꯡ 3-4 ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫